Numidangi matamda Kuki lamhen tuhenba singna suspension of operation sugi ground rule gi wangmada nongmei round kaya kapthoktuna praja singda aki akhang pi bakhang natana state asida hayang la kadori ba India gi president Draupadi Murmu gi kongsat pu singna bani haina nungshum khun gi maira paibi ngangom ongbi sandiana phongdoragli wapam singarang numidang khamen lokta Kuki kulai pai ba singna nongmei round humputara rom kaptuna miyamda aki akhang pi khiba thaudokamari leinana phongdokhibani Nongsumdalaiba iputong nongda Laiden Pakhangba Community Hall the Bangtokiba Paumi Shingo Unaba Duda Ngangom Sandiana Makata Arduna 35 Assam Rifles na ngak sienduna laiba mapam amadagi nongmei round kap laba phawba kari shutaudana tumina laisileba se state asida thamliba president rule asi maitei singda khaktamak thamlibra Zathargliba thawong asi Manipur miyam khaknatana India lenga pusu usitabani haiki masida natana akanba irang kaya thoktuna lanjena ruraba khunja singna amuk hanjilduna laiba haurakpa matamasida asumna aki akhang thokanba sina thabak suba matamda singnaba pohanduna Jingnaba pokhan bakak natana Kuki singna chingmai kaya kapthoktuna thariba popi sing asi ukhidanaba honaribra haibagi chingnabasu lairi phibam asida central government amadi state asigi governor na mityeng changbiu haiba wafam sing phongdokhi koi tasem ing chikna lairabani na laijarubani hayeng asi India gi president Draupadi Murmu lakani na haibata basida kokina usitaba India government ju usitare Manipur praja ju usitare duga hujik khulonari ba khunji jo ki khangpire makoina chingpak sida thari ba popi bambi mayam je unaba ungdini haiba ki pakhat pagi kaptho ibra nungdang si loina kapthoktuna ahallaman mayam ki mi paina ba poknare koki jingna sum kaptha ba kaido ba yaba je si akoi tasengna pende masimi yeng chagi ki ayuki oina operation tawba kaido ba kari gumba mata laite to minna moi lai aduga akoigi sagomangi OCD haipet la aga akoigi parking jida khamamaga adum hangare maram jo koina hangbada khumamde ado moi kari laina bano khangde mitai romda na kapu kari gumba kapu ta di mitai romda goi di yomsal la ani moina kanana kari dawino na maru umtang kapthok kibda mitai gine loina khongpat khare koki gina automatic nongmei mayam pairaga khunja mitai khunja singda kaptha hanbaje si yamna pende akoi president run ni hairaga mitai khatang satna ba koki dana satna daba si mayamna governor na miyeng changbiu khamilok haiba yamna tamchina lan thokhraba mafam asida praja sing hantakta hanjanduna hunda laita duna suba nomba hauja da ngai bani adu makoina amuk aki akhang thohale